Miss Manipur takhibi Ji Priyankagi mayunggi Mangolda bom amathamlamle kumjali singane teatret ke Miss Manipur ge han baranas up takhibi Thobal Kiam Sipai Kong ahan bida leibi Goti Mayum Priyanka apokpa Ji Priyo Kumar gi yunggi Mangolda bom amathamlamle paosingna hai ngasi ayu angan bada Priyanka gi yunggi miyoi sing atumba hogalakpada bom adu Mangolda lairamba thengarakibani hairi Priyanka sibagi cherak piragani KCP PWZ next blast haina iba cherol amosu bom adugi manakta thamlamki mafam aduda thoba police ki SDPO oinam azid amadi OC sapam ibom sana lusingba bom expert team ama lakuna ngasi ayupung ni palom taba da bom adu asoy angam yaudana lakhre hairi Kuki MLA Singh ngasi Guwahati da Union Home Minister Amit Shah ga Unnagadouri. Guwahati da ngasi Kuki Zofruki MLA Singh na Union Home Minister Amit Shah unaduna wari sanagadori. Adubu wari sanaba asida Bungzagin Balte ama de let pau hap kipti haksang ngamdabada maram oiraga yauraroi hairi. Report amagi matungina Manipur da President rule thambagi matam loisilakpa amasung popular government ama semnabagi tanza yaurakpa maramna Union Home Minister Amit Shah na Kuki Zofruki MLA Singh ama Civil Society Organization Civil Society Organization Singh Guwahati da kauraga wari sana Gadabani hairi Assam ge Assembly election ga mari lene nanu menini ge khongsata lakpa Union Home Minister Amit Shah na mahaki khongsada sigi manungda Manipur ge matang da su lengak semba ga mari lene na lekhai taramna ba thorang amba lakhalakpani lengak pariba BJP ge MLA Singh punsin bangam dabagi karigumba president rule thambagi matam makhatana sangdokpa taraga the Assembly dissolve tawgada ba maramna athuba matam da popular government ama semna ba center ge maikei ge akhanna ba thorang ama lakhalakpani hairi pawasina makhatana hai mamang sahi ge February 13 dagi thamlaki ba president rule lokthok popular government ama lehan ba haibase center ge ama apambani adubu lulingi MLA Singh punsin bangam da ba maramna haujik fawba lengak sem bangam dana lakhibani Kuki Zofuruki khulai paibak Kangbu amana makhlgi tokhaiba separate administration natragana union territory ge demand fangdriba fawbadi Kuki Zo MLA Singh lengak sembada yaroidabani haina pressure pirakpadagi ngasi fawba MLA Singh punsin bangamdana lakle Amit Shah na ngasi Kuki Zo MLA Singh unaraba matungda kari karamba fibam lakadagi haibagi chapcha na khangba ngamdre Manipur da hauzik BJP gi MLA kuntra tare leibagi manungda Kuki Zo Furuki MLA tara ha yauri hyriba MLA Singh asigi support yaudravadi lengak semba ngamloidabagi fibam leibana center gi makedagi Kuki Zo MLA Singh lengak semba yahonba akhanaba thorang amba lokhatuna lakle Thorang asigi manung chana Houkhre January 13 da Kuki Zo Council KNO amadi UPF yamna Furup asigi MLA khara Guwahati da kauraga wari sanaba lekhrabani amaram da tongan ba loop manga na sinduna popular government pamde political solution pami haiba wafam da yumpham moiraga Surasampur da ngasi rally ama sarkhre KSO Surasampur HSA Twjarkani ZSO Surasampur MSO ZSP na sinduna ngasi ayupung tara tabada hiyang tamda pun kibaga lonena tuibong da laiba peace ground tamna khongsat ama charke Manipur popular government ama semdringai gi mamang da Kuki Zo singoiba political solution ama purakada bani haiba demand da khongsat adu sakibani haire NPO na counter ball torakpadagi kotuna national highway singda kokiba matam koktaba bangi khongjang handokre Kangpokpi district ki manung san na leiba wafong village na Kuki Singh na anka ni yum sajilakpa popi pambi thajilakpa dagi kasom na lusingba zelengyalong United Front ZUF na tha asi kuntarukta yum kharamai thadokkhibagi Maiyokta Committee on Tribe and Unity kotuna kaukhiba matangkok taba national highway thingbagi khongjang ngasi numidang waram dagi handokre Kuki Singh na namna taba Kangpokpi district ki sehjang new kaithen manbina singba mafam singda ayuk angan badagi hauna Kuki naha kaya thulaktuna lambi thingbagi khongjang sangsen ke khongjang sangsen Lingagi manung da national highway da tangai fadana changdaba yadaba polam sing puraga changlakpa gari sing lamkhang da punduna lehanki lamkhang da panduna lehanki lamkhang da panduna leinaki kotuna thadorakpa chirol amagi matung inna Kangpokpi district da leiba Kuki Zo Furuki miyoi sing na khundabam fam sing da matam kayagi mamangdagi kihan khangan bagi thawong sathaduna lakhe khulai paiba miyoi sing na popi pambi thaba thingbagi mingda misam miyam da mipaiba pohon baga lonena khunja sing pukning leitana lehan bangam dabagi thawong bu yaning da fongdokpa oina tangai fadana national highway singting bagi khongjang sangchilakpani adubu mari leina ba authority na matik saba thawang lakhotkani haiba thajaba pirakpadagi total shutdown gi khongjang handokna ba firep lokibani hairi amaromda Foothills Naga Coordination Committee FNCC na thadorakpa tirolamagi matung inari wafong khunda khunja singi yum amata mai thakiba leite popi pambi thabada sinaba lautang sang ahum mai thadokibani Kuki Organization of Human Rights Star Kohor Sadar Hills Chief Association amadi
Kotuna Ke Solung hyriba khungang adu khungang nate khungang amata mai thakibasu leite miyambu lana lamjingnaba yumpham yaudaba maral pisilakpagi thawong yaningde Manipur Hills Areas Village Authority Act 1956 ki matungina khungang amada yamdrabada yung kul legadabani Ke Solung hyriba mafam masida micham miyam khundaduna leiba thengnade masigi sumathakta Manipur Gazeta Ke Solung kauba khungang amata leite Naga gi lamda popi pambi thabrasi na balotang sankhara semgatlaga khungang ni haina claim tawba yaningde hairi maraksida United Naga Council amadi Kuki NP Manipur Kim na pun bachirol amathadok khaba matungda Committee on Tribal Unity Kotuna makhatana lambi tingbagi khongjang sangchilakpadage Naga sing chathok kasin tawbada sauna khudongsa da mayok nare Naga Fruki Myoy sing na ana layeng amadi atai tangai fadaba thabak thoram sing ge chathok kasin tawbada sauna apan bathokale hairi hiramasi gi matangda Naga People's Organization NPO na hadorak bachirol amana hai Kotugi banasina Naga miyam sing da asoba satheng ama pire joint statement ama thoraktuna yasnaba purakna batharang lakhot khraba fawbal makhatana lambi tingbagi khongjang sangsilakpa asi khwaidagi kanba moongda condemn tafom thoi misam yamna thengnari ba khudongsa da basing amasung human right khongaungna bagi thawong asi yenglaga NPO na khudaktagi counter ban tawna ba phirep laure mari leina ba authority singna hiram masida akhanaba mijeng changbiduna misam miyambu aki akhang yamgana chathokasin tawba yahanna ba tharang lakhokadabani luraba tanpham masida miyamna punbagi saktam sagatuna NPO gi phirep asida mapungfana cooperation pipinaba appeal tawrakle Hato pikraba risikantagi mingda ginming than haukip hablakpa taraina laude Manipur lenga ki Commissioner cum Secretary Home and Asok Kumar tha asigi kunhumdoida press da thokpa charol amada Kuki khulai paiba singna mihathin hato pikraba mayang lambam risikant senge atopa maming ginming thang haukip hain hapsilakpa Democratic People's Front DPF amadi imung manunggi mioy singna akan mamuong da yaning da phungdrakli DPF Women Wing gi mihur kangbo amana lekidraba mayang lambam risikanta singagi kaksing khunau uchal makhong laikai da leiba yumda chatuna awawa phungdokre awawa phungtok atuda sarugya kiba DPF Women Wing gi General Secretary Premita Devina hai tha asigi kunmathoida Kuki khulai paiba singna mihatin hatok pikraba mayang lambam risikantagi mihat asi akan mamong da condemn tawi Manipur lenga ki mari leinaba singna January ba singa thubada fatuna chap chaba chirak pigadabani lamdam asida chanadaba moong da Manipur lenga ki Commissioner cum Secretary Home na thokpa charol amada risikanta botopa maming genming thang haina hapchilakpa asi taraina loba ngamloi thawong asi aran bani haina mari leinaba sing athubada matamda singdurakadabani haiki Risikanta bu mihathina hatok pikhibadagi imung manungna thengnariba awaba adu DPF na su sarugyari haina Premita Devina makhatana phongdokhe leikidrabagi mayamba ahal mayang lambam amajina phongdokpada mihathina hatok pikraba risikanta si mayang lambam da pokpani adubo Manipur lenga kya masung social media da mahaki mingbulana thorakpa amadi mayang lambam da pokpa inaw asibu haukip haina hapsilakpa haibasi yamna laibak thibani asiguma mari leinadaba ming asi lokthokpiyo haina amajina phongdorakhe China amadi Pakistan sangsinduna India bu koisinaba honarakre India gi yumthangnari ba Myanmar lebakta China amade Pakistan sangsinduna India bu koisinana ba honarakre haina report amana phongdorakli report asigi matung inna Myanmar gi Foreign Minister Tan se January kunmari da numit mari ni gi khongsata Pakistan yaukibaga loinana lebak ani gi marakta punna thabak tawminabagi wakalon da wari sanakre ningsing bayabadi China hairiba lebak asinadi haukiba chahi kaya gi mamangdagi Myanmar da sangsinduna India gi Maiyokta thabak tawnaba thorang kaya chathaduna lakhibani hauji India na kham thengna chakhwalakpaga loinana Malemgi ahum suba khwaidagi chawba economy oiraknabagi lambida sangsilakpa urakpadagi China Pakistan Myanmar amadi Bangladesh hariba lebak singna punsinduna India gi Maiyokta thabak chathaba haurakibani ningsing bayabadi China amadi India lebak anigi maraktadi haukiba chahi kyagi mamangdagi hiram khudingmakta competition chawna chathaduna lakhibani Myanmar da Aung San Suu Kyi matamdadi India ga su afaba mari leiramki haire Madhya Pradesh ke Maihar da mid day meal se maseta pijarambagi wathok lakli Madhya Pradesh ke Maihar district ke manung chana laiba school amagi mahiroi seng da Republic Day ga mari lenena mid day meal adu pleta pibagi mahutta ariba boy segairaga amadi areng khakse singda pijarambagi damakta wathok oikhre video da viral oikhiba thawdo adu Maihar district ke Batiwan da leiba government high school da thokibani viral oirakiba video adu angang mahiroi sing adu leimai da famanduna che segaiba amadi lairik fataba sing da haluwa
puri pizaba uraki state adugi lengakna thodok aduga mari lenena action lokhatnaba khangankraba matung maihar amasung satara dagi public relation officer oiriba Rajesh Singhana akanba action chathaba Houre hairi ahauba anouba investigation report ta government high school adugi principal in charge oiriba Sunin Kumar Tifatibu suspend taunaba proposal thagatkre loinana contract employee oiriba BRC Pradeep Singha gi tha amagi talab kaknabasu haikre Maihargi collector na district panchayat ke midday meal branch in charge amasung DPC Tripathibu thabak section dabaki damakta so cause notice thakre hairi thaudo ado opposition party congress amadi human commission ge member oiramba loinana Madhya Pradesh ki congress ke wangang loi Sangita Sarmana BJP lenga puthina chaikre Bangladesh ka marup oiduna lalol itik tauruba Pakistan sen manglakpadagi kaptuna khangkre Bangladesh ka marup oiduna lalol itik tauruba Pakistan sen manglakpadagi kaptuna khangkre haide Bangladesh ta Sheikh Hasina gi lengak tukibada khwaidagi harau mathoi ka khiba lebak asi Pakistani Pakistana Bangladesh ta soba thajaba amaga loinena lalol itik ki thabak kusatharakibani adubu Pakistan gi oina Bangladesh ka puna lalol itik tauminarubadagi sel ka hena manglak Bangtharakpana Pakistan ki lusingba singda ningam daba lakhibani report asi ki matungina State Bank of Pakistan phongdorakkiba matung inna 2015 ki tha taruk ki oiba data amaki matung inna Bangladesh ka punna lalol itik tongminaba asida Pakistan ki oina billion dollar 7.683 lo mangkibani aduga mamang sahidagi na billion dollar 5.320 lo mangke masina maram oiraga Pakistan ki lusingba sing karigidamakta Bangladesh ka lalol itik tongminaru bano haiba wafam lakibani Pakistan na India bu nathairamlaga Bangladesh ka punna lalol itik ki thabak tongminarabadi hena kanagani khalluba adu ona taina bo aina thoklakhibani adu mapu Bangladesh ka Sheikh Hasina gi lengak tukraba matungda Muhammad Yunus Khan gi lengak lakhibadagi Bangladesh amadi Pakistan ani gi marakta hena phaba mari purak padi ngamkhre loinana defense ki lamdasu agreement kya taunakhibaga loinana Chinaga punduna India gi Maiyokta thabak kaya su paikhatpa haurakre ningsingba yabadi Pakistan Air Force ki sepna Bangladesh ta Thunder Fighter JF-17 yonbagi wafam phawba phongdokhiba leikrabani JF-17 asi China amadi Pakistan lebak ani punna saba lan gi khulai amani Bangladesh ka lalon itik tongminaruba Pakistan na ka hena sel manglakpana maram oiraga India ga amuk lalol itik tongmina ningbagi aningba apama phongdorakre adubu India na Pakistan ga makhatana lalol itik tongminabagi apamba leite haiba ul aduna Afghanistan ga hena phaba mari thamduna lalol itik tawbagi thabak satharakibani Afghanistan ga su aphaba mari leitabana Pakistan gi oinadi chauna mangjaduna America amadi China dagi sakni finiba natana atai lambi leite haire Himachal Pradesh ta untabana lambi 1,200 hena thingzinkhre Ningtam thagi fazaraba fibam sing adu yengnaba tourist singna untaba mafam singda makhatana hupsin naraklaba fawbada Himachal Pradesh ke miyangi mahausa gi punsida sathina apanba thokhanduna singi state asida unthana taba amasung nong subana lambi 1,250 hena thingzinkhre lambi fauna hanaba government na land gi fibam da honori haina PWD minister Brikam Ditya Singhana haikre numinini gi mamangda lambi 1,250 hena thingzinkhre lambi sing adu hangdokna honori state asiki tongan tongan ba mafam kya da makoina sena blower sing amasung JCB machine sing sizinaba Houkhre haina mahakna phongdokhi untabana khudongsadaba thogalabasu masina matam sangna ngairaklabagi tungda yamna mathau taba waba amasu kokhalakre sedasigi miyamna matam sangna dagi nong amasung untaba asa tawduna lakhi amasung madu sapsaba sangda fangle haina mahakna haike masina lakadoriba lebak sing maruina singi mafam singda kanaragani haina ministers duna haike state asida machine State asida machine 3,500 rom sizinari amasung karigumba mathau tarabadi masidagi henna thaurang tawgani khwaidagi thuba matamda lambi sing adu amuk hangdokani haina thajaba piki mahakna turist sing bu state asigi maru oi haiduna makhoi bu taramna okhi lambi thingzilaba lambi chatpa taplaba amasung weather alerting laiduna su tourist singna untaba makhatana nungairi khongsat amagi damakta aikoi Delhi dagi lakhibani traffic amasung onna maram odina aikoina khudongsadaba kaya mayoknare meteorological gi department na numinini gi alert ama thokre maramaduna aikoi makhatana legedra natraga amuk hangadra haiba samamnare mafam asida miyoi kya leiri aikoi nungairi haina Daniel Kauba Delhi dagi tourist amana haike